अहानबद मरुइब पाउखर म्यामना थमजगी नुपी अंगांगना क्राइम सथबद सेनब लुप अमा अमसु मसिगा चटमिनरिब ऑर्गेनाइजेशन खुदिमक आउटलॉ ऑर्गेनाइजेशन ओइना लाउथोकनब मसुम एक्शन लखनब कैबिनेट सेंटर रिकमेंड तौखरे जरीबमदगी कुकी लालौबसना फादना पोखिब तरुकी मनुंगदा अहुम जरीमुक्तगी सीना फंगले थासिगी तरागा मथुर कुकी मिलिटेंट्सना जरीबंगी बोरो बेक्रादगी फादना पोखिब अंगांग यावना मियोय तरुक अदुगी मनुंगदा अहुम ngasi numida waram sina jeri turel dagi phangkhre amarom da thaudo aduga mari leina ngasi numidang athuba cabinet mi pham pangthok tuna akan mongna kanem tawkhre loidana nupi angang na crime sa thabada siena ba loop amasum makhoi ge satminari bo organization khudima aina yadabo organization amu oina lakthokna ba amasum action launa na cabinet na warep lauduna madubu thabok oina pangthokna ba central government recommend tawkhre haidi press na phangwa paw gi matung inadi thasi ki taraga mathuri ko ki militant sing na phaduna poki ba mioi taruk adugi manungda angang ani amasum nupi amagi asibaksang adunga sinumidang waram jiri turel dagi phangki bani asibaksang sing adu Assam Rifles na post mortem gi damak jiri turel dagi lokhalaga Silchar medical and hospital gi moktu puraktuna thamkhre jiri police gi team amasum Silchar gi moktu satuna asiba sing adu confirm tawkhre haidi official source aman hairiban asibaksang ahum adu jiri turel da ताउ थरकले हाबिगी पावम फंगबदिगी असम राइफल्स टीम अमा लाथुन यंगसिलखि रोइना असि बक्सांग सिंग अदु जिरी तोरेल अमसुम पाराक तोरेल अनिगी ताइनफम ओइरिबा जिरी मुक की जगादगी फंखिबनि अमरमना थाउदो अदुगा मरि लेनरा ngasi numitang chief minister and berena siar loduna emergency cabinet mi pham ama pangthoktuna thawong atubu akan mamong kandem tawkhre cabinet mi pham aduna nupi angang na sathaba makhal khuding maki crime sing kandem tawyauna masida siana organization amasu makhoiga saminari balu khudima outlaw organization ama lathuna ba warep lawga roina madubu thabak to on thona ba central government the recommend to create jeri muktagi Assam Rifles na asi baksang ahumadu Silchar medical college and hospital gi mokta thamkhri haibigi paw phangmadigi jeribam police team ama satunu yengsingkhre imung manungi maikaidigi leikidraba singadu hauzumaki oina identify tawdrabasu makhoi singadu kukila lawusina phaduna pokiba miyoi singna haibadu makhoina setliba firol singadu digi confirm tawre haidi mokta leriba angang ani edu gi manungda amadi sahi nauriba thani palom ta ngaiba angang aduni utup kumba kariguma pot amana thomlaga hatpu oigani haibigi thasbale koki saruki tangkhai ama lobu yadana kaide aduga atopa nupi masa amana masada ba phi thonglamdre tamthina ot nairaga hatpaga oigani haibigi singnaba leiri haiden su paw sida makhatari atopa aten ma paw mana kokina nagar attack sa thabalepthri thasi gi taragumdagi nungthil pung ani rom taba matam su sampu district ki remdailung sadu khoiroi amadi thingpul lai manai kawi village naga singna low yai ngari ko ki kulai pai ba kullom laklaga hatlage mata gum laklaga nomai kapsin dun attack sa thrakre thaudo odru lebak phabdagi law suri bu singa dudi adubu kunja amagi yumna nomai maru panki thaudo osi matung amu han thoktana ba appeal tawri karigumba makhasa tharakliba aikhoi gi miam kanana ba mathau taba thabak sing pekhatkani haina Rongmai Chief Chairman Association Foothills Suchampur and Kangpokpi District na thadorakpa sirol amana haidi Manipur top channel gi maikaidegi maruibi ipausing miyamna thamjagi ahanbara panam pauksidegi lakosaraga India government akaknaba matamgi manungda review tawduna aphaspa lakthokhadabani kokomi India government tampaki mafam khrada amukhan aphaspa thamjilakpa si India na Manipur miyam amadi yalomi miteida laukthokta lana ma kuki gi lana sigi marumna satharakrabra singnai haibaga loinana akaknaba matamgi manungda review tawduna laukthokadabani Manipur lengakna su police station taruki mafam singnagi aphaspa handokhanana ba hotnagadabani haina kokomi na phongdokre ngasi lamphel leba kokomi office ta pangthokpa pawgi mifam amada kokomi gi spokesperson khuraizum athobana hai India lengakna tampaki police station taruki mafam singda aphaspa amuhana thamjilakpa si kokomi amadi Manipur miyamna kandem tawi thawong asidi police station taruk asida laukthokta president rule satnari haibaga sapmanai draconian law amadi inhuman oiba law si malem gi laimai digi muthat khro haibasi malem gi miyamna hanjina lauduna lakti asigumba colonial law si democratic India da thambagi mathau tadi haiduna malem gi miyamna su United Nations gi Human Rights Council da hanjina nainaraga lairaba opamni aduba hairib ek asi India na fruit khaw da haptuna thamlaga ek asi matama hekta da impose tawduna makhoiga saksu khenaba awangnopu state ki miyamda ngak leitana ki khangpiri
Masina India na Manipur amadi North East State asi Indian Constitution gi manung sandaba laiba ama oina laura bara amadi lamdam asigi miyam asi India gi citizen ama oina udra bra haibasi singne asigumba India lenga ki samamnaba thawong asi Manipur gi miyam na kanem tawi Magna hai mamang apaspa withdraw taukraba state asigi police station taraga mapandagi police station taruk khangalaga ngarang apaspa amuhana thamjilakwa si India gi karam khujul thorang no haibasi miyam na samamnaba phawri state lenga ki oin apaspa si impose ta honge hairabadi impose ta gudori mafam singadu hana disturb area oina lakthok sangi adubo apaspa impose ta riba sigi matangda state lenga ki chief secretary na order thokiba madi disturb area lakthokhiba thengna khidi Masina hauzi na hongna police station taruki mafam singda apaspa thamjilakpa si New Delhi na state lenga tungoi naramlaga nampur thamjilakpani maramasina apaspa impose tawriba police station taru asina India government na president rule thamle haina lawridabagi maram leiti police station taruki mafam singda apaspa thamlaga irang loisingani haina India lenga na khalibra mamang saigi me ahumdagi hauduna thokliba irang asida apaspa impose tawba singi mafam singni kuki militant singna bomb yaona nomai kapsinduna attack sathabada central force amadi state force na kari karama action lakrabagi aduba hausik nauna impose tawriba police station taruki mafam singa sidi hostile hoiti mafam singa sida kuki khulai paibi singa Meetei de landarakpada India government thajilakliba central force singa sina ngakpa ngamdabadagi araiba khulai paiduna khul ngakliba volunteer singa sigi mathakta apaspa impose tawnabagi maram leite Satharakliba thawong sina India lenga na kuki militant singbu yokhatuna thamlaga maitai khul ngakpa singa si phaduna hatpamadi makhugi mathakta ahenba military rule natragana martial law satna hanba hotnarabra loinana kuki khulai paibi singna Meetei de satharakliba lan sigi mathakta Manipur gi miya maru en yellow furup oiriba Meetei da India lenga na haidoktaba lan ama satharaklabra habisi Manipur gi miya amadi kokomi na singai Nakalamorom na thasi ki November taraga mathoida Jiribam ki Zakura dorda Meetei fruki yum dukan sing mai thaduna misi mina thokanwa madi misam taruk phakipagi thawdo nungthul powopta India government ka susnariba militant group singna namna yaona kuki theories na satakibani masida central force ki mekai digi khut hanbada kuki militant tara hatki thawdo osi thokraba matung India lenga ki Ministry of Home Affairs ki mekai digi asiba tara adu Silchar hospital da postmortem tawduna makhoigi identity khangdokna bhonabada kuki puru ki miyamna DNA test tawbu yaroi hairibasina Manipur thoklibi irang asida Myanmar gi sanglakpa proxy army singsu Meetei furupta atamnana landaba yawre haibasi mayek sengli State asida India lenga ki Phangle khalaba intelligence amadi central force laina Meetei furup ki nupi Angang taruk ki tero singna nungthul powopta phaduna pukhiba ngasi phawu thiba khangdana lairi Sera sida MISA na phajin kiba misam singadu thadoraktrabadi asiba haksang sing piroi haba wafam sing thamli India government gumba Phangle khalaba laiba amana mihat mipun chathabada hayang balaitraba kuki terrorist group singi mayokta thabak paikhatpagi bahutta mantiknaba man mongda thabak torakpasina kuki singna Manipur da lantaba India lenga na yaraga taholibra haibasi asawo ngamoiri Kuki khulai paibi singna phakraba lanjadraba nupi Angang taruk adu tekta kaithana rescue tawduna imung manungda sinaba haibasi India lenga ki khwaidi ki tangai fadaba thawdangni masigi mathak mahutta tapthaduna kuki su group ka wari sanari kuki terrorist ka wari sanari haina ulai parai tawduna misam yang ki punsi mantiknaba asina misam taruk adu kannanaba India lenga na thabak paikhatle haiba adu miyamna minamani Masina maram moiraga India lenga na misam taruk adu kanbangam haudaba thoklabadi Manipur gi miyam India lenga pungaki bangam loy madi India government gi mayokta miyam na leblak kane haki Pauki miphamadu kokomi gi media coordinator yungkhaibam surjit khumana hai tampaki police station taruna konma mafam singda apaspa amukhana thamjilakpa kanem tawi thawong asimak Manipur miyam gi mayoktani irang asida sin kuki narco terrorist na Meetei misam singda landa aduna mihat mipun kya sa tharibasi hauji apaspa satnaraga lairiba singi mafam singdani asiguma apaspa satnariba mafam singa sida apaspa gi sab action adu tawbugi mutta tampakta apaspa thamjilakpa si maram sadi ngasi phawbara tampakta khulngak sariba singna state amadi central security force ta
सोहनखिबा मदि खुद थाखिबा लेति अदबो अपस्पा सनरिबसिंगी मफमसिंगदगी सिनकोकी नार्को टेररिस्टना सिक्योरिटी फोर्स ता खुद थादुना सिक्योरिटी फोर्स तारागा मरी हेना असि अना सोहनखिबा लेख्रबने मरम अदुना तंपाकी पुलिस स्टेशन तरुकी मफमसिंगना नौना थमजिलखिबा अपस्पा असि लखोकदबने की हिरामसिगी तो मतंगदा इंडिया की प्राइम मिनिस्टर अल्टीमेटम यावबा मेमोरेंडम अमंगसी मणिपुर की चीफ मिनिस्टर एन बेरनी खुथांगदा पिसिलगने हैरी अतोप पावमना सेनापति डिस्ट्रिक्ट संगसिलंबा ब्लॉकेट हंदोखरे नगापुर की मियोइसिंग सेल मुनबा टैक्स लौबा मदि फुब सैबगी थबक सथरकपगी मयोक्ता नगा सीएसओ सिंगना इम्फाल दिमापुर की लंबीगी सेनापति डिस्ट्रिक्ट कमर्शियल व्हीकल सत्पद मतम कक्तना अथिंग थंबगी खोंजंग संगसिलंबदो लैबाक यानाबा वाफम अमा लाकपदगी मतम खरा ओइना हंदोखरे माओ केंद्र की एमएलए एल दिखो कारों केंद्र की एमएलए जे कोमोसा डिप्यूटी कमिश्नर याउना नागा लुप सिंगलोइना पांथोकिबा मिफम अमना नाकलानिगी मेमोरेंडम ऑफ अंडरस्टैंडिंग MOU अमा साइन तौनरबा मतुंग मतम खरगी ओइना लंबी थिंबगी खोंजंग हंदोखिबने ngasi मिफम अदुना नागा पीपल्स ऑर्गेनाइजेशन NPO सेनापति डिस्ट्रिक्ट वुमेन्स एसोसिएशन SDWO अमसुम सेनापति डिस्ट्रिक्ट स्टूडेंट एसोसिएशन SDSA की मिहुत सिंग सरयाखी ngasi मिफम अदुदा मणिपुर लाइंगा की मुहत सिंदुना MLA L दिखो अमसुम जेको मोसानी की माइकैदी अरान तौबसिंग मथक्ता लोगी मतुंगिना सब साब एक्शन लौबगलोइना विक्टिम द मतिक साब कंपेशन पीबा नेशनल हाईवे 2 दा इलीगल टैक्स लौबमदि नमहादुन सेल मुनबगी थबक थिंगनबा लेगानो खुदक्तगी थबक लोखटपा हाइना थाजबा पिखि लोइना हाइरिबा थबकसिंग अथुबा मतमना थबक तो अनथोक्तबा ताराबदि NPO SDWA अमसुम SDSA ना नेशनल हाईवे सिदा कमर्शियल व्हीकल सिंग सत्पा थिंगबगी खोंजंग अमुहना संगशिनबा हाइनसु यानखियारी मखासा थरकोइना तो पावन CRPF ना हाटखिबा कुकी मिलिटेंट सिंग DNA टेस्ट तौबदा रिफ्यूजी नि खंखरे थासी की तरागा मथोइदा जिरिबम की जकुरा दोर कुकी मिलिटेंट तरागा मथोइ CRPF ना हाटखिबा दुगी पोस्टमार्टम असम की सिलचर मेडिकल कॉलेज तौनबा थमलखिबा दुगी DNA टेस्ट तौखरे मसिगी मतांगना प्रेस ना फंगबा थाजबा याबा पावना हाइरिबदि सिलचर मेडिकल कॉलेज ता मारसिंगना असिबा हक्सांग तरागा मथोइ दु DNA टेस्ट तौबा यारोय हैना मेडिकल कॉलेज असिगी कैंपस वांगमर कुकीसिंगना प्रोटेस्ट तौरिंगै सेरक्ता असिबसिंग दु DNA टेस्ट तौखिबने हाइरि DNA टेस्ट अदुदा CRPF ना हाखिबा कुकी मार मिलिटेंट सिंग अदुगी DNA टेस्ट अदुदा मपान की मियोइ ngak ओइरम थिंगनख्रि हाइना पावसिना हाइरि अदुबो सिलचर मेडिकल कॉलेज असिगी ओइबा डॉक्यूमेंट सिंगदी होंगलोक थेंगनद्रि मखासा थरक पोइना मसुम लोइसलक पोइना खंगला पावगी एडिटोरियल मैम थमजगी न्यू कोलोनियलिज्म की मसद मानवदगी कुकी टेररिस्टिंग फ्री थारिब्रा मिरमदगी संगलखिबा रिफ्यूजी सिन कुकी जौ नार्को टेररिस्टना मणिपुर की मियाम की मथक्ता लांदारकपदा युम्बु मितै मियाम मैकै सलाई खंगदना लांजेनारि रिफ्यूजी सिंगी मफमदा लैबाक अमदी मियामना खु कुंदुना खु लोनदुना ममितगी मपि सिनथरगा मखोइबु हटपिगनो अखोइबु फाबिगनो नखोइना फारगा पोखिबसिंग टेक्ता कायदना मिनुंगसिगी मियेंगदा थादोपिरौ हाइबगी कपलावबगी खलाउना निलबसु रिफ्यूजी सिंगना ताबिबले लोगी वांगबदा ngamkhai लानसिनदुना संगलखिबा रिफ्यूजी कुकी सिंगना येलहोमी मितै सिंगबु लमदमसिगी मियोइ नति नखोइना लमगी मापुनि हाइदुना लौ मापु योंगना तानबगी थाउदुक सथबदा मितै सिंगना मरमदमदा मिसियल ओइरबा फाववा लैंगाकपसिंगना करिसु तौबु ngamdana famkonduna लैदिबसि करि मरमगिनो हाइबसिनि मणिपुर इंडिया की बॉर्डर स्टेट ने दो स्टेट असिदा मिटॉप रिफ्यूजी सिंगना लांदारक्तुना मखोइगी मनिंग तंबा लेबा अमा सेमननाबा वार क्राइम सथबदा चिनबान कांगबा तौदना लीला यिंगबगुम लैथोक्लि वाथोक असिगी वरोइसिन पुरकनाबनि हाइदुना सिक्योरिटी पर्सनल लिसिंग हुम्फु हेना थाजिलख्रबा मतुंग नहौनना अमुक CRPF की अहेनब कैंपनी क्या थाजिलख्रे मसिंग यामलबा सेंट्रल फोर्स असिना टेररिस्ट खुजो अमा लाक्सनबा ngamdana लैदि इंडिया गवर्नमेंट की थवोंग स्टेट की सेटमिलोंदा अकायब पीबदा नतना लमदम असी लनमिना लंगोय संसिंदुना थमलगा टेररिस्ट सिंगबु ngak सेंदुना मिते मियामगी खुंगुल मालेमगी लैमाइदिगी मुथतखिनबा शिलबरा हाइबगी सिंगनबो हंगलेरखलि रिफ्यूजी कुकी टेररिस्ट सिंगना मणिपुरदा नेओ कोलोनियलिज्म की थवोंग सथरिबसिदा इंडिया गवर्नमेंट तुमिना लैबगी मरमदी इंडिया ना मणिपुरबो नेओ कोलोनियलिज्म सथदुना लोइलम लैबा अमागुमना थमखिबो ओइबदगी मिरमगी कांगलुपसिंगना कोलोनियलिज्म की थाउसिल सथरकपदा वाखलोन अमदी लमचत मानबो ओइबना करिसु लैतना खलिब्रा हाबिसनि इंडिया की लुसिंगबसिंगी मफमदा
racism gi wakhalon leitaba madi namdana lakshin bikraba Manipur bu India gi mapung phab state ni haina lobo ngamlabadi refugee kuki terrorist singna racism war crime sa thari basida tomina yengduna laithuklamroi aduga amaromdana India na Manipur bu English singa maga samapan ga nifuguma panda namlaw lakshin kibani Manipuri singna amuk hana pre-merger status laijaragi haibigi kholau dudi India lenga na yabangndi kholau si lawba madi khongjang sangsin ma miyoi singbudi tuan ma theorist extremist insurgents natragana lana lamjing bikraba sing haibigi mingthol piduna awuba hatpa masum habigi thabak sathari aduga mirei baktagi logi wangona sangsilakli basin ko ki zau theorist singbudi India lenga na theorist oina lobngamdi leibak thugaina balanda aduna misa miyam tura tuna hatpa yum kai mai thaba mi pharaga ransom tanba madi huran chinthi lutpa tawbigi crime sing sathari basidi koki amasu Meetei ani gi marakta thokbu watoni nakalani makimiyoi sing wari sanaraga waroisin purakani haiduna khongrai niktuna Meetei miyam mutki bangaiduna laidi basi lebak thibani India government Manipur gi miyam da akhaba miyeng yengli basi discrimination ni haibada haimama thoklaroi isam samna hairabadi India gi laingak pasingna Manipur gi miyam bu makoi gi yekna boina lawwa duga laibak thugaina ba landarakli basing muna makoi gi marup oina lawbugi thausil sathaba oirabadi miyamna kari phirep lawgudagi haibadu khannaba matam oire laingakna marebak maramdam ngaknaba yeknaba singa lanthengnaribu khunja khulngak pasingbu awuba miyoi singa madi kusu khulai sing phabagi thabak sathabana makogi tangai fadaba thabak oiri adugo landarakli basingbu na ngak senbigi thabak sathabagi manungjana tampaki irang leiba mafamni haiduna police station taruna kon mafam singda center laingaki Ministry of Home Affairs na ngarang disturb area lakthokuna Armed Forces Special Power Act 1950 thamjinduna Meetei miyambu yotlau kolau thangjinduna awuba phaba mandi hatpegi lalongsa tharakiba sina maram oiraga Meetei miyam tura tuna hatnaba sa tharakliba si tangdu laitaba purakna banati furuki kangkhul mutana bukhona ba thausilni haina lawroidabagi maram leibra habisini India government Manipur gi apun basaktam ngakna thamba pamlabadi Manipur thugaina ba new colonialism gi landa sa tharakliba refugee ko ki narco terrorism khuduk gi lakshin pham thoktabra haiba kangla pau gi editorial memna thamjari duga haujiku ina di mem pau simatang solution jaragi masu mem puna no update ngamina sena national sigi makai de simang phamda makha tana thamjari